Hello everyone, good morning. Mayam ngasidi Asnan jatrani. Aduduna ngasidi inkolda hauba pochai khara mana masing leina chingba asi mayam se laida angamba khara katchaduine mayam sitha thinjaduine. Mayam takhe leise manam yam nungsi ko akhoi gi di leise mayam satlaga leirame aduduna takhe leisu hekchare horen lai gi sitha thinbada hapna ba haidana aduga mayam mathangda sana reisu hekchaduine ko. mayam akhoi sanare se phajadro machuga se yam phajabane mayam sanare je chawgi ba khanghaude pitru pikna imana thagi ba koi jibne ado yam thuna chawraga adum satpa su hore ado ngasi di lai da pe na hapani sanare se su mayam hinjang na pije sida leijare akhoi imana hekpire ingkhol dagi hinjang na pising se akhoi ingkhol dei ngaktane mayam leijare thum machu thau alu leijare mayam aduga chenga adagi hawai mangan ga usoi ga su haptuni mayam ado asi mayam je ai chamba haujare ko mayam imana ite chamo aduga sembadi ma semge haibagi aise ising afaba pukhi dei sokchauraga hinjang na pising se amamam ta tauraga chamba haujare mayam Asnan jatragi imanabi mayam nojo sumaina katpa chatnabro ngasidi chatnaragadi comment da haibiramo akhoi di bamon je yam na akhoi leiraki hek opposite ki leirakta adum leire mayai da lambi amana khaye aduduna yam na semba saba loiraga image bani ngak thiluduine mayam aina video namjari se mayam da ida thaba yam phaiye haina uchaningbagi nachade aina tawjaba kharado mayam da sum share tawbane social media da atai mau imanabi mayam su yumgi thabakti loina tawnari ngaktane mayam khangjai aisu ima amuk lae imana amuk semba hokare mayam ahambada jeng hape mathangda mana masing mathang taraga hapa hore mayam khoi imana semi se yengbiyo yam phajabane haidi arangbamna sembaga chap manabane mayam mathang naina potching se yam phajana hape bako ado yengba yam nungai bane khoi imana hapa se masaje yam nanjabane ainaga hapadi loina kintharagadau male mayam ado khoi imadi haye yamna mathang naina potching se loina paikhatkiduine yengo mayam pot mayam je loina channaba hapchangre aidi school chapanina uti thongbaga adagi hinjang mathel mayam duga khichri ga imana aigi damakta losala thambiramduine aina halaga chaduine mayam adudi pochai je amuk puba haujare aina kaino sida gi mana masing je paire imana maningda leiga dakhinaga paire aduga video se mayam na aigi comment ta video se kana nambirino hangba yawe ko ado khoi aigi video se khoi imana nambi bane khoi ima hoidi yam supportive oi ko haidi khoi ima ina yabagi damakta ne ina sumaina video thaga chari se imana handana thauna dum happy ye nammo kaidobai namoiduino na aduna imana so yam matamda nambi ye aina mukbang tawba thagalakpa kai do dum imana nambi ba ngata na mayam adude hujik bamon yaujare aduga laida kachare lai khurumjare aduduga mathangda camera se aina muk paire aduga khoi imana muk khurumme mathangda la isna khoi lekai gi iche nungsibi amani ko khoi iche ne iche su dum lakminare khoi ga aduga iche na khurumbasu sum nambige hadana aina nambi bane mayam lai khurumba loiraga hinjang mana masing semba ngak phamme nakanda nine ama leirame imanabigi ne ado nine na di ai khangdana kaure aina di khanghaudre ado nine na wari sum haurakne bani wari ngak sanare Sophia nang ngasi office chatloidro namlo 상속과 있어 namlo mayam adudi amuka hanjare mayam ngasigi video se nungai taragadi like share subscribe tawbiramo